Jamaat ki saat namaz sonbagi matangda ulmasingi mat. Ahanbada. Imam Ahmad ki mat Jamaat ki saat namaz sonba faraz oihalle. Anisubada Imam Shafi ki mat faraz kifaya. Imam Abu Hanifa, Imam Muhammad Imam Abu Yusuf na chingbagi mat Jamaat namaz sunnat muakkida Amasung wajib kan naknaba thakngai. Mari subada Jamaat wajib oiram gadabani aduga sunnat oiram liba asi Jamaat namaz sunnat tagi sabit oiba maram dagini. Manga subada Jamaat uzar haibadi yamna tangai fadaba naba yakpa Haque akiba nonglay nungsit akan wa nong namasit thokpangam bagi khudong chaba leitraba matamda taw Jamaat namaz nanthokhiba jaiz oigani. Mazburi tangai fadabagi sandok. Anaba, khongkhut kakraba, mamit tanglaba, hakchang yamna sontharaba, akan banong, leikhom na putharaba, ingan badagi mapan thokpangamdraba, yamna mambagi maramna chatpangamdraba. Jamaat sonba thokkringaida mal chang mangkhibagi akiba leiraba. Izzat mangbagi akiba leiraba. Thawai chatkibagi akiba leiraba. Masidagi hena sandopagi matangdadi muftiyane kiram singdagi tanabi. Jamaat ki matangda miyoibagi wakhallon. Aikhoigi Islam dharmana supnagi ibadat khak tawgadabani haibagi shiksya pide. Ibadat ka loyona aikhoigi din su aduga dunya sangsara sidi hingbagi niyam niti su khwaidagi hena afaba mawong ama oihanba pami amasung miyoibana punsibu achumba afaba mawongda hingnabagidamag potlam mangagi darkar oi. Ahanbada kayamat pu thajaba anisubada asonba singba nungsibiba. Ahumsubada karigumba thabak ama tawbada thamoi sengba. Marisubada kathok chawba. Mangasubada miyam maraktinba aduga miyamgi maraktin bahaibsi Jamaat ki namaz sonbada khudong chaba fangani. Maramdi miyam punfamasi masjid oi. Masigi Kaanaba amana mohlada leiriba mipum khuding makke manungdagi kanagumba amagi karigumba awaba ama tabada. Miyam punfam oiriba masjid pau piraga mipum khuding magna omsallaga hairiba awaba tariba mi adui mateng tawbagi khudong chaba ama fangi. Sariyat na Jamaat ki namaz sonnabagidamak piriba hukum. Karigumba sahar natraga khungdang amadaw. Miyoi ahum leiraba amasung karigumba makhoina Jamaat ki namaz sondrabadi. Tangai makfadana saitan makhoidagi ngamlagani. Aduna Jamaat pu nakhoi thadorakanu tangai fadana sennarak praman amadaw. Sanbungdagi naitom saba hamingbu kaisalna chai. Jamaat namaz sonbagi mahi sawab. Jamaat namaz sonba asini ithanta sonba namaz dagi thak kuntaret wangba heli. Haibadi ithanta namaz sonba matamda namaz amagi darja namaz taragi oirabadi. Jamaat sonba namaz gidi namaz sani humfu taragi sawab phangani. Hazrat Ubay ibn Ka'ab nahai. Nong Huzur sallallahu alaihi wasallam na Fajr ki namaz aikhoiga loirana solba matungda. Salam firaibaga hangbiramme. Fulana miyoi adu yaugra. Sahaba sunga khumlamme yaude. Adugi matungda amuk hangbiramme. Fulana mafum adugi miyoi adu di yaugra. Sahaba sunga hangacharamme yaude. Matam maduda Allah ki Rasul sallallahu alaihi wasallam na haidop pirame. Esa amasung fajr ki namaz munafik singi oina yamna arumba posak ama oi. Karigumba nakhoina namaz asigi sawab khanglam labadi. Tangai mukfadar nakhoina namaz ani asida hazir oiramgani. Karigumba nakhoi chatpangamdabadagi tangai fadaba leirabasu kuuna taklaga oirabasu yawnaba laknagani.
Hazrat Umar radhiyallahu anhu gi khilafat ki matamda Sulaiman bin Hasma radhiyallahu anhu nongma fajr gi namaz yawramdi. Fajr gi namaz matungda Hazrat Umar radhiyallahu anhu bazar da lengbiramai. Bazar amasung masjid ki marakta Sulaiman yum leiramai. Hazrat Sulaiman radhiyallahu anhu gi mama sifa lambi da thengnaramai. Mahanganda hanglami aina ngasi Fajr gi namaz da nahaki nachanupa Sulaiman bu ude karigino. Sulaiman gi mama na hairamai. Amirul Mu'minin Sulaiman di ahing chupan namaz solamai. Aduga Fajr gi matamda di tumning biranam sankhrei maduda Hazrat Umar radhiyallahu anhu na haibirami. Aigi matta ahing chupa tumlaga pothabana fai. Fajr gi namaz Jamaat sonna bagitamak haibidi ahing chupa nafli namaz sonba amadi ibadat tawbagi maramna ayuk Fajr gi namaz hogat pangam loidaba oirabadi. Ahing pothaduna leiraga Fajr gi namaz sonbana hena fai. Ithanta Jamaat thadolaga namaz sonbagi dandi. Huzur sallallahu alaihi wasallam na haidop pirame. Qasamni adugum laba jatki mahaki khudum daigi thawai leiribani. Aina khalami madudi. Kanagumba amada sing paisannaba hairaba aduga namaz gi hukum tawraba. Amasung azan sul lauraba. Adugi matungda kanagumba amada namaz sul halam laga. Aina namaz sonba thoklak triba mising adugi manakta chatlaga makhoigi yumsing adubu. May thadoke yum aduna may chakuda mahaksu yaukhinaba. Adubu Allahgi Rasul sallallahu alaihi wasallam na thabak oina di on thok piramde. Maram di hairibi yumsing aduda nupi angangsing sulay. Makhoigi mathakta di Jamaat ki namaz tangai fadaba oide. Sumnagi nupi angangsing su sokani haiba khakki wakhalda. Aduga Allahgi Rasul sallallahu alaihi wasallam na Jamaat namaz swandababu kaya yamna pelamde. Amasung nungairamde haiba simadi hadis asidagi andaza tawbungam lagani. Masjid laklaga namaz Jamaat swalibami adugi sawak. Allahgi Rasul sallallahu alaihi wasallam na haidok piramme. Kana gumban mayumdagi wujud tawraga Jamaat namaz swanba thoglak laba. Adu wairabadi mahaki sawab ihram setlaga hastawba thoglak pagumbani. Amasung suknagi sast ki namaz khak swanbagi thoglak pana mahaki sawab umrah tawbagi sawab kamanagani. Kana gumba mana namaz gi matung ani suban namaz ama. Marakta dunya gi wa amata nganglam dana sollaba adu wairabadi. Mahaki amal adu iliyin jannat ki makhal amada yawgani. Mahak Allah gi manakta afaba miyoy amagi manungda changani. Rasul sallallahu alaihi wasallam na haidok pirame. Madudi. Miyoy ahungi awaba kuringake jimma Allah na lawbi. Ahan badaw. Kanagumba amana jihad ta thoklabo. Mahaki damak Allah na jima lawbi gani. Karigumba sahir oire jannatta yawhandriba fawba aduga. Karigumba hinghaure sawab amasung mal ganimat fanghallaga mayumda handriba fawba. Ani subadaw. Masjid ta chaliba miyoy mahaki jima dari su Allah na oibi gani. Mahaki hotna jamal amasung sawapu lemna manghanbiro. Ahum subadaw. Adugum laba miyoy masagi yumda salam tawraga changliba. Mahaki jima su Allah na lawbi gani. Mahakpu amasung mahaki imung manungi khairo barkat matikchana Allah na pina pikar. Rasul sallallahu alaihi wasallam na haidop pirame. Kanagumba amabu masjid ta toy na thoglakpa uraba amadi masjid ki awad apabu hangthiraba adu wairabadi. Mahakpu iman lay haibagi sakhi piyu. Haibadi masjid ta namaz solaba masung mafum masjid din gi mahi tamlaba natraga tambiraba. Masjid pu sengdokpa amadi semgat sagat pabu tawriba natraga tawhallaba adu wairabadi. Mahaki damak gawa piro madudi mahak mu'minne.
Allah'gi Resulü sallallahu aleyhi ve sellem'na haydopirame. Harau pauzil piyu. Amambada masjidta thoglakliba miyoisingda. Adugumlubu nurgi haibadi amambada masjid thokliba miyoising adu kayamatki numitta. Adukki matik mamlaba matam aduda mapung faba mangal pinabigani. Hazrat Ibn Masud radiyallahu anhu na haidopirame. Huzur sallallahu alaihi wasallam gi jamanada. Jamaat adugum laba miyoina hadoknarame. Madudi mahake nifaq maming chatlaba aduga arot pa mawongda munafik oiribising. Adu fawda jamaat namaz solami sahaba kharadi jamaat adukki matik thawa yauramme. Madudi nabagi maramna haugat kangkhat waraba madi chatpa ngamdraba adu fawda mingonda samhallaga jamaat namaz sonba thoklaklamme. Nungsira bisri nausing. Ngasigidi asi fawdan khangminarasu. Mathangi video amada namaz kharadana konjal thokna kharadana tuminna solibagi maram haibadi jahar maghrib aisha fajr amasung sunnat muakkada wuju gusal amasung namaz gi samlap masala khara asina chingba kyamu khangmina khisi nungsir bichil naw singno video asibu mipung khudimukta share tawbiduna khanghanbiyu. Allah Ta'ala na Haijariba khara Asida aikoi khudingmakbu amal tawbu ngambagi pangal thawna adu pinabibu oisalo.